Manipur Olympic Association amadi Government of Manipur anina sinduna tha asigi kuntaruk tagi hauduna pangthorakpa second Manipur Olympic Games 2022 ngasi loisinkhre sanaroi singda mana yenthokre event kuntraga mari yauna numit mangani chupna Manipur gi district taraga tarukna saruk yaduna pangthokhiba thauram ado loisinbagi thauram Imphal gi mapal kangjibungda pangthokhe function aduda Yas Minister Govindas Konthoksam Chairman Organizing Committee Thokchom Radhesham, Health Minister Sapam Ranjan, Social Welfare Minister Haikham Dingo, Veterinary Minister Kasim Basum, Kakching LC MLA M Rameshwar Amadi, Association gi Thomi Kayana Sarugakhe. Thauram aduga mari lainana Govindas Konthoksam na hai Manipur gi sports ki equipment ki award apa kaya asi menkhatnaba crore taraga taru ki senfom kaithanaba center da haikre. Madu kaitharak ahong bakharadi soidana urakani lamdam asida mating leiba sanaroi kaya leirabasu fund leitabana tournament kaya pangthokpa ngamdana lakli adubu handaktagidi Manipur Olympic Games su state games onthoktuna chahi khudingi pangthoklagani madugi damak chahi gi budget ta paisa kaithoklagani haina chief minister nasu phongdokkibadu thabak oina pangthoklagani haina phongdokhe Mahangna High District Taraga Taruk Laibaki Manungda District Taraga Taruk Mangna Sarugyaduna Handaki Olympic Games asi pangthokhe Masi Magna Takli Sports da Sanabungda Furuk ki khetnaba leite Aikoi amatani haibadu mayek sengna tai Karigumba safu amatana setokpa ngamlai haina phongdokhe District Taraga Taruk Laiba Manipur da asigumba anisuba Manipur Olympic Games 2022 sida district tara turmagna participate to hai base yamna isam samade still akoi sanaroi singsu Manipur gi praja punamaksu akoi amata ni haibagi wakalon amaga akoi nungsinana sana chinana akoi leminai ato forces singna akoi unity se thuai bangam loi amuk ke hena mapam kan kanaba amasum setsinna thamnabagi damaka Manipur Olympic Association na Sindri ba asigumba games da saru yabini basina tasiyang namag